ꯑꯉꯥꯡꯁꯤꯡ ꯑꯁꯤ comprehension test ꯅꯤꯄꯥꯟ ꯁꯨꯕ ꯁꯔꯨꯛ ꯑꯩꯈꯣꯏꯗ ꯇꯥꯛꯀꯦ comprehension test ꯍꯥꯏꯕꯁꯤ ꯄꯤꯔꯝꯕ ꯋꯥꯔꯦꯡ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯑꯃꯕꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯕꯗꯨ ꯀꯌꯥ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯆꯥꯡꯌꯦꯡ ꯃꯈꯜ ꯑꯃꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠꯁꯤꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯃ ꯂꯧꯈꯠꯂꯒ ꯌꯦꯡꯁꯤ ꯃꯈꯥꯒꯤ ꯋꯥꯔꯦꯡ ꯃꯇꯦꯛ ꯑꯁꯤ ꯄꯥꯔꯒ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯡꯗꯒꯤ ꯑꯆꯨꯝꯕ ꯑꯃ ꯈꯜꯂꯒ ꯏꯌꯨ ꯃꯁꯤꯗ 1 ꯃꯥꯔꯛꯀꯤ ꯀ꯭ꯋꯦꯁꯟ 5 ꯄꯤꯔꯤ ꯀ꯭ꯋꯦꯁꯟ 5ꯁꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯇꯥꯏꯞꯀꯤ ꯀ꯭ꯋꯦꯁꯟ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯑꯆꯨꯝꯕ ꯑꯃ ꯈꯜꯂꯒ ꯐꯪꯒꯗꯕꯅꯤ ꯍꯧꯖꯤꯛ ꯋꯥꯔꯦꯡꯁꯤ ꯄꯥꯔꯁꯤ ꯀꯣꯄꯔꯅꯤꯀꯁꯅ ꯅꯨꯃꯤꯠꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯇꯩ ꯒ꯭ꯔꯍꯁꯤꯡꯅ ꯅꯨꯃꯤꯠꯄꯨ ꯀꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯦꯂꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯝ ꯑꯊꯧ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅ ꯊꯥꯖꯅꯔꯝꯕ ꯃꯥꯂꯦꯝꯅ ꯃꯌꯥꯏꯗ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟ ꯖꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅ ꯀꯣꯄꯔꯅꯤꯀꯁ ꯑꯋꯥꯐꯝꯗ ꯇꯥꯈꯤ ꯋꯥꯍꯩ ꯄꯔꯦꯡꯁꯤ ꯈꯔ ꯁꯥꯡꯉꯦ ꯀꯣꯄꯔꯅꯤꯀꯁ ꯍꯥꯏꯕꯁꯤꯅ ꯍꯤꯂꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ ꯀꯧꯕ ꯑꯃ ꯊꯤꯑꯣꯔꯤ ꯑꯃ ꯄꯨꯊꯣꯔꯦ ꯃꯁꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯇꯩ ꯒ꯭ꯔꯍ ꯍꯥꯏꯗꯤ ꯄ꯭ꯂꯥꯅꯦꯠꯁꯤꯡꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏ ꯍꯥꯏꯕ ꯊꯤꯑꯣꯔꯤꯁꯤꯅꯤ ꯍꯤꯂꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯝꯕ ꯊꯤꯑꯣꯔꯤ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗ ꯖꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ ꯍꯥꯏꯕꯁꯤ ꯂꯩꯔꯝꯃꯤ ꯃꯁꯤꯗꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯥꯔꯠꯁꯤꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯅꯨꯃꯤꯠꯅꯆꯤꯡꯕ ꯑꯇꯩ ꯃꯌꯥꯝꯁꯤꯅ ꯀꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯍꯥꯟꯅꯒꯤ ꯊꯥꯖꯅꯕꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯦꯂꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯍꯥꯏꯕ ꯑꯅꯧꯕ ꯊꯤꯑꯣꯔꯤꯁꯤ ꯀꯣꯄꯔꯅꯤꯀꯁꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯉꯝ ꯑꯊꯧ ꯙꯔꯃꯒꯤ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡ ꯔꯤꯂꯤꯖꯟꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯃꯈꯣꯏꯅ ꯊꯥꯖꯅꯔꯝꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯀꯣꯄꯔꯅꯤꯀꯁꯁꯦ ꯃꯈꯣꯏꯅ ꯑꯋꯥꯕ ꯄꯤꯈꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯅ ꯑꯗꯩ ꯃꯊꯪꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯌꯦꯡꯁꯤ ꯒꯦꯂꯤꯂꯤꯑꯣ ꯒꯦꯂꯤꯂꯤꯅ ꯃꯍꯥꯛꯀꯤ ꯇꯦꯂꯤꯁꯀꯣꯞꯀꯤ ꯃꯇꯦꯡꯅ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯇꯧꯕ ꯆꯥꯡꯌꯦꯡꯁꯤꯡꯗꯒꯤ ꯀꯣꯄꯔꯅꯤꯀꯁꯅ ꯊꯝꯂꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯎꯠꯈꯤ ꯒꯦꯂꯤꯂꯤꯑꯣ ꯒꯦꯂꯤꯂꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯇꯦꯂꯤꯁꯀꯣꯞ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯀꯣꯄꯔꯅꯤꯀꯁꯅ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯅꯨꯃꯤꯠꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯇꯩ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯗꯤ ꯒ꯭ꯔꯍꯁꯤꯡꯅ ꯀꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯆꯨꯝꯃꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯒꯦꯂꯤꯂꯤꯑꯣꯁꯤꯅ ꯑꯃꯨꯛ ꯎꯠꯂꯦ ꯍꯥꯏꯕ ꯃꯁꯤꯒꯤꯗꯃꯛ ꯒꯦꯂꯤꯂꯤꯑꯣꯕꯨ ꯑꯉꯝꯕꯁꯤꯡꯅ ꯕꯤꯆꯥꯔ ꯇꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯍꯟꯕꯇ ꯅꯠꯇꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯕꯤꯒ꯭ꯌꯥꯟ ꯍꯥꯏꯕꯗꯤ ꯁꯥꯏꯟꯁꯀꯤ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯄꯨꯝꯅꯃꯛ ꯂꯦꯞꯍꯟꯈꯤ ꯒꯦꯂꯤꯂꯤꯑꯣꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯣꯄꯔꯅꯤꯀꯁꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯃꯦ ꯍꯥꯏꯅ ꯑꯃꯨꯛ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯒ ꯄ꯭ꯔꯨꯞ ꯇꯧꯕꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯜꯂꯤ ꯍꯥꯏꯌꯨꯅ ꯅꯝꯅ ꯍꯥꯏꯍꯜꯂꯦ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗꯁꯨ ꯊꯝꯃꯦ ꯃꯗꯨꯒ ꯂꯣꯏꯅꯅ ꯒꯦꯂꯤꯂꯤꯑꯣꯕꯨ ꯁꯥꯏꯟꯁꯀꯤ ꯍꯥꯏꯗꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯂꯦꯞꯍꯜꯂꯦ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯡ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯀꯣꯛꯇ ꯀꯣꯄꯔꯅꯤꯀꯁꯅ ꯀꯔꯤ ꯄꯨꯊꯣꯛꯈꯤ ꯑꯍꯥꯟꯕꯗ ꯕꯜꯕ ꯑꯅꯤꯁꯨꯕꯗ ꯁ꯭ꯇꯤꯝ ꯏꯟꯖꯤꯟ ꯑꯍꯨꯝꯁꯨꯕꯗ ꯖꯤꯑꯣꯁꯦꯟꯇ꯭ꯔꯤक ꯊꯤꯑꯣꯔꯤ ꯃꯔꯤꯁꯨꯕꯗ ꯍꯦꯂꯤꯑꯣꯁꯦꯟꯇ꯭रिक ꯊꯤꯑꯣꯔꯤ ꯁꯤꯒꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯂꯥꯏꯟꯁꯤꯗ ꯌꯥꯎꯔꯤꯁꯤ ꯌꯦꯡꯁꯤ ꯀꯣꯄꯔꯅꯤꯀꯁꯅ ꯅꯨꯃꯤꯠꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯇꯩ ꯒ꯭ꯔꯍꯁꯤꯡꯅ ꯅꯨꯃꯤꯠꯄꯨ ꯀꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯦꯂꯤꯑꯣꯁꯦꯟꯇ꯭रिक ꯊꯤꯑꯣꯔꯤ ꯄꯨꯊꯣꯛꯈꯤ ꯍꯦꯂꯤꯑꯣꯁꯦꯟꯇ꯭रिक ꯊꯤꯑꯣꯔꯤꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄꯅꯣ ꯀꯣꯄꯔꯅꯤꯀꯁꯅ ꯄꯨꯊꯣꯛꯏ ꯍꯥꯏꯕꯁꯤ ꯇꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯉꯁꯥꯏꯒꯤ ꯅꯝꯕꯔ 4ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯁꯝꯗ ꯖꯤꯑꯣꯁꯦꯟꯇ꯭रिक ꯊꯤꯑꯣꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯃꯥꯂꯦꯝꯒꯤ ꯆꯤꯡꯁꯤꯟꯕ ꯉꯝꯕꯒꯤ ꯊꯤꯑꯣꯔꯤ ꯑꯅꯤꯁꯨꯕꯗ ꯅꯨꯃꯤꯠꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯇꯩ ꯒ꯭ꯔꯍꯁꯤꯡꯅ ꯀꯣꯏꯕ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯃꯥꯂꯦꯝꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯒ꯭ꯔꯍꯁꯤꯡꯅ ꯀꯣꯏꯕ
ꯃꯔꯤꯁꯨꯕꯗ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯌꯦꯂꯤꯇꯤꯚꯤꯇꯤꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯗꯩꯗ ꯁꯤꯗ ꯄꯤꯔꯤꯕ ꯑꯍꯨꯝꯁꯨꯕ ꯂꯥꯏꯟꯁꯤ ꯌꯦꯡꯁꯤ꯫ ꯃꯤꯌꯥꯝꯅ ꯍꯥꯟꯅ ꯊꯥꯖꯅꯔꯝꯕ ꯃꯥꯂꯦꯝꯅ ꯃꯌꯥꯏꯗ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟ, ꯃꯥꯂꯦꯝꯅ ꯃꯌꯥꯏꯗ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟ ꯖꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ꯫ ꯖꯤꯑꯣꯁꯦꯟꯇ꯭रिꯛ ꯊꯤꯑꯣꯔꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ? ꯃꯥꯂꯦꯝꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯇꯩ ꯄ꯭ꯂꯥꯅꯦꯠꯅ ꯀꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯝꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯉꯁꯥꯏꯒꯤ ꯅꯝꯕꯔ 3 ꯃꯥꯂꯦꯝꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯒ꯭ꯔꯍꯅꯆꯤꯡꯕꯅ ꯀꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯦꯁꯟ, ꯀꯅꯥꯅ ꯇꯦꯂꯤꯁꯀꯣꯞ ꯄꯨꯊꯣꯛꯈꯤ? ꯑꯍꯥꯟꯕꯗ ꯀꯣꯄꯔꯅꯤꯀꯁ, ꯑꯅꯤꯁꯨꯕ ꯑꯥꯏꯟꯁꯇꯥꯏꯟ, ꯑꯍꯨꯝꯁꯨꯕ ꯒꯦꯂꯤꯂꯤꯌꯣ ꯒꯦꯂꯤꯂꯤ, ꯃꯔꯤꯁꯨꯕ ꯖꯦꯝꯁ ꯋꯥꯠ꯫ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯂꯥꯏꯟꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯌꯦꯡꯁꯤ꯫ ꯒꯦꯂꯤꯂꯤꯌꯣ ꯒꯦꯂꯤꯂꯤꯅ ꯃꯍꯥꯛꯀꯤ ꯇꯦꯂꯤꯁꯀꯣꯞꯀꯤ ꯃꯇꯦꯡꯅ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯆꯠꯊꯈꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯇꯦꯂꯤꯁꯀꯣꯞ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯏ? ꯒꯦꯂꯤꯂꯤꯌꯣ ꯒꯦꯂꯤꯂꯤꯗꯨꯅ ꯄꯨꯊꯣꯛꯏ꯫ ꯂꯥꯏꯒꯤ 3ꯁꯤ ꯆꯨꯝꯃꯤ꯫ ꯑꯗꯒꯤ ꯃꯊꯪꯒꯤ ꯃꯔꯤꯁꯨꯕ ꯋꯥꯍꯪ, ꯃꯤꯠ ꯀꯣꯄꯔꯅꯤꯀꯁ ꯑꯋꯥꯐꯝꯗ ꯀꯔꯤꯒꯤ ꯇꯥꯈꯤ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ 4 ꯑꯣꯞꯁꯟ ꯑꯣꯏꯅ ꯂꯩꯔꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯒꯤ, ꯑꯅꯤꯁꯨꯕꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯕꯒꯤ, ꯑꯍꯨꯝꯁꯨꯕꯗ ꯍꯦꯂꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ ꯄꯨꯊꯣꯛꯄꯒꯤ, ꯃꯔꯤꯁꯨꯕꯗ ꯖꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ ꯄꯨꯊꯣꯛꯄꯒꯤ꯫ ꯑꯁꯤꯗ ꯃꯊꯛꯇ ꯂꯩꯔꯤꯁꯤꯡꯕꯁꯤ ꯌꯦꯡꯁꯤ꯫ ꯀꯣꯄꯔꯅꯤꯀꯁꯅ ꯅꯨꯃꯤꯠꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯇꯩ ꯒ꯭ꯔꯍꯁꯤꯡꯅ ꯅꯨꯃꯤꯠꯄꯨ ꯀꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯦꯂꯤꯑꯣꯁꯦꯟꯇ꯭ꯔꯤꯛ ꯊꯤꯑꯣꯔꯤ ꯄꯨꯊꯣꯛꯄ ꯍꯥꯏꯗꯤ ꯀꯣꯄꯔꯅꯤꯀꯁꯅ ꯄꯨꯊꯣꯛꯏꯕ ꯊꯤꯑꯣꯔꯤꯁꯦ ꯍꯦꯂꯤꯑꯣꯁꯦꯟꯇ꯭ꯔꯤक ꯊꯤꯑꯣꯔꯤꯁꯤ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕ ꯀꯣ ꯃꯁꯤ ꯄꯨꯊꯣꯛꯄꯗꯤ ꯀꯩꯗꯧꯔꯦ ꯃꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯤꯂꯤꯖꯟꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯊꯥꯖꯔꯝꯕꯗꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯅ ꯃꯥꯁꯤ ꯑꯋꯥꯕ ꯄꯤꯈꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ ꯑꯗꯨꯅ ꯁꯤ ꯑꯟꯗꯔꯂꯥꯏꯟ ꯆꯤꯡꯁꯤ ꯌꯦꯡꯉꯨ ꯀꯣꯄꯔꯅꯤꯀꯁ ꯑꯋꯥꯐꯝꯗ ꯇꯥꯈꯤ ꯀꯔꯤ ꯄꯨꯊꯣꯛꯄꯗꯒꯤ ꯃꯥꯒꯤ ꯖꯤꯑꯣꯁꯦꯟꯇ꯭रिक हेलियोसेंट्रिक है जियोसेंट्रिक है नते हेलियोसेंट्रिक थ्योरी से पुथोकपदगी कोपरनिकस अवाफमदे करीगी ताखी मसिगी अचुम पाउखुम नंबर 3 हेलियोसेंट्रिक थ्योरी पुथोकपदगी कोपरनिकस ना हेलियोसेंट्रिक है थ्योरी से पुथोकपदगी अवाब ताखी मथंगी मंगा सुबा वहंग अरोइबा पाद गैलीलियो गैलीलीना करी हाइखिबगे मसी अहान ऑप्शन दा कोपरनिकस ना थमलंबा वफम सिंग अदु सुम्मी अनीसुबदा मियामना थाजनिरिबा अदु सुम्मी अहुमसुबदा कोपरनिकस ना थमलंबा वफम सिंग अदु लाली मरीसुबदा मालेंगी चिंगसिनबगी पांगल लई सिदा वारेंग असगी लाइन सिंग बसिंगसी गैलीलियो गैलीलीना महाकी टेलीस्कोप की मतियांगना अतियादा येंगदना तौबो चांगसिंगदगी कोपरनिकस ना थमलंबा वफम सिंग अदु चुम्मी हाइना उत्खी अदना गैलीलियो ने करी हाइखिगे हायदि मसिगी अहानबा ऑप्शन कोपरनिकस ना थमलंबा वफम सिंग अदु चुम्मी हाइजे मसिना असुम्बा वरे वारेंग असिगी अपुनबा वहंग मंगा जिगी अपुनबा पाउखुम जिसिदा लरे कोकी 4 यदि समगी 3 लाइगी 3 मिटकी 3 पागी 1 असमना पिरमली वारेंग असि निंगथीना ममुत्ताना चनिंगताना पारगा वांगसिंगसी की अचुंबा पाउखुम पीबा ngamgani अदुगा एग्जाम दा फुल मार्क फंगबा ngamgani थैंक यू फॉर वाचिंग।